Sir, miyoy ba ikhoy kilay bak haibase tambang amdi. Kanagumba kharana 24 hours you ganja surup na singba adamak thaklebasu kaisu henjin na susilode. Adobo kaisu natabada yam tina suksin ba yaudabas nate sir. Madumak oidunasu nisa haibase hiram amatada phate sir. Ratan walang masit amata ngangkidre tumina adamak phamlagalay. Maithong aduda adukimatik nungai tabagi mamidi uli tari. Ratan gi maong aduda yamna nungai tabasu fawi Dr. Dumasu. Sir, wakal henjinasu khanjin bigenu. Phibam yamna ka hena suksin re sir. Doctor, hauji kamdawni. Karino, ikunya tawudabasibu doctor. Sir, ngasigi medical science na fana chakhotlabasu tamthirabalaina asibudi layeng bangamji. Hoi, karigumba case kharada tumor oina form torokpa makhaldumadi layeng badang ambasu yawe. Adobo haksang manunggi oiba part singda leba cancer dumadi kaidonungda phabangam desa. Ratan handakti wakhaldo ayaw na khankre magi amata poksaba masa asibu kamdawgani. Karina mahakpu kangani haiba asida chapling na khallaga makhol thoktana thamoi manungda kappa horki. Makholdo nikli phazillaga tapna hairi. Doctor, hojik tawgudabasi karino. Aigi isagi punsib amuktari kanbiyo doctor. Aigi isasi yaudana hingmadi karisu ngamloy doctor. Taptabi ko sir. Magi si horokpadadi ngairi. Aduna kupna khanase sir. Tangay magpadragadi Mumbai da purabasu khanabe sir. Yemda kupna khanabiru sir. Aduga amana wafam se hojik maki oinadi Arbin masada khangan biganu sir. Khangan dabasu yade khangan gadabane. Adobo sir matam chana Dr. Singh tanarga makogi advice lauraga khangan si sir. Hoi phani doctor. Adudi sir ai dakra isege. Se sir. Sigi daksing si matam chana pijabiyo. Aduga athubada Mumbai gi tatada satnaba hotnabiyo. Masinatana aigi site gi di thodok palai sedre. Ratan su wakal amada phumbangna nungaita tholei. Arbin saktok laga phonda mamanaba aniduga wathi ngangnari. Ekhoidi pakhaturabane noi napana ka muk hatok pikhabrana. Adune me phone phangi sate I pawsu ama tairakte. School su lakte. Nang haris ne nang. Aidi isai thanta phawba gyan tajrudre. Imaga babaga na question chenjabadu ubada ai mittagi pita ki bakhanglu dita. Adubudi mama mapa oibising na macha oibising se kaya gi matik nungsibagi haibado ekoisu hojik makhangdrabasu konadi khangakani. Ado nang bhakchang do khara pharabro. Phare. Haying nagidi school karki khali. Ado kaidawrage. Jasmine di kamdawri. Adudi masak phazari he langthak langkhale. Ado abunga kanna naksinare ini. Koinari bra khangdre mogido. Kaishu kaidi. Mado aina urubagi mathau tade. Masumagi apama lambide satpani. Ai mangon hi loi bhai. Arbin chinbalda asumna haisabagi wani. Adabu thamoi manungdadi kanasu khanghan uhanda chaina amade fauri. Fauri ba chaina ase mahak natana kanana su khangloi fauro. Kaisu khanjelunu da bhai. Hojik adugi wadi toksi. Hakchang do hana phajana phahalo. Aduga school da karo. Phare bhai. Adudi ekhoisu tamage ko. School chatrabanina nghatang tumgi. Wa ade bisase. Phare. Asumna phone do hek thamna kibaga hiplambado hagotlaga table du da tapna phamthai. Aduga karigumba expression amata maithongda uthoktana phamlaga lei Arbin. School dana Jasmine, Roji, Kripa hanagumna class yauri. Abung su nahan khaidi mamangda phamlambadu ngasidi Jasmine hogi bench mapa sapsana phamli khwai matai thanglaga. Lairik tak lingai serak tuda amuk su Jasmine romda yinglei mathanda su momon nokchari. Magi mataw aduda khwai matai oirapna phamliba Rojina uraduna Jasmine da haifet khuningna kaklawna thilai. Jasmine di khangjadabanina karino haibigi mongda yinglei. Roji haifet paktharaga nakong maya da sirol torei.
Abungse nangonda yenglaga nokpet nokpet tawrisi udro. Jasmi haifet cheptharaga thajadabagi maongda yenglubani adubu mitjan naruba haigadra abungna amuka hanna yengthorakpada mapahek thoklure. Abungsu ikai bai kari boy tawna mamai du phat leithoki. Jasmi suni abungna yenglakpaduda tawfum khangdana haifet nokchilamdaga amuk phat leithorai aduga mamai di leiriba lairiktuda phat lukthaki. As talli yamna aina haidro yenglamena kari kanadabada yengai nu khangdi. Ho nasakana na phajau haige nangonda ha taning de tumile noi ani na tawrido ozana uzakisani ko ani do amuk phat phat handok nei aduga larikta amuk mai onsinai abung marai du chiklaga as wakhalla na khan basina itanta puk mangjai haidun kaino ba mana huralaga mamana bigi maramdagi yengai dobo as magi huski Meenokto phauti loire ngaure surukta ba khangje asumna mathanta nokmi tawna nungaiba mut amada lei Ratan makuta report hapa khawdu yalaga mayumda changlei chumdring masagi manakta hana changlei aduga masabu haipet yinglami Arbinsu mapa ubada adum ingna nokmi tawrai Ratan karisu hairamdana amukum tharai aduga magi nupi bina ki manakta sanglaaga wari pumatam lami pau adu tabada binadi lawai luton satkre Ratan nang ngasai doktor na hairak padumak hairaga maki nupi dubu phathabiri themjinbiri athubada Mumbai da punaba tawsi haina khanari Numidang to Arbin phamung da hiplambadu walking oi kari oi mapalda thuklaklaga hangsit langli magi punsi wari singsi makoktagi amuk nawhongnana ningsingjaduna pendabasu pokjari hayeng school karga Jasmi bu amuk uni khanbada harawabasu poi amuksu nungaitaba poi abunga magagi maongdo mahak ururaga wakhal waba hinjilakadra pakhatsabagini khallaroi Nangi wakal amuk hana urabasu usinnararo khanglabasu khangsinnararo kaplabasu ithanta tumina kapjarake ithanta tumina khanglage asumna leiringai Ratan thuklaktuna masagi manakta phamlare sana isa busak lamnabro baba ai kisu lamdrida sumhangchit langambani hayingdagi school ka ba honi hebadu babana bike ama nangnanaba lebini daisage Arbin mapa bu nungsina yinglei baba ai bike lebi drabasu yanida driver duna adum thilense ai maduna su hena pame sana baba nang ngangbali isa bu gyan tananabani ai gidi nathantani nangse mang biya ba natin he aikoina talibase isagi ngakani hayeng mak isagi gari babana soidna makki lebigani aduga hanagumna haraw school chatlo madu uraga ipane hena nuwaisaga beribani Arbin mapi kitang ira chena mapada haipet yenglaga baba aigi report pura bra Ratan wa adu khumni khanbada mahak matha sare Karino mahakna khumduribase khanbada mamle tumina lekibaduda amukasu hanglei baba kaidoruge kaishu tawde isa pharasidi aduda wakhal khanjiluranu namana saklo duramani aduga sathoga nungaina patharo asi hairaga hagolaga sangkhre Arbin tumina phamlaga mehak lewe ngasi ayuk si Arbin school chatnaba kanna losili masamdu sip nana takhatlaga hatli furit khongrau du streamram tekhandana taklaga litli khunguptu sip nana kap tharaga tongi losinba loiraga mamaga mapaga gi manakta kumtharai Ratan de mangwalda phamlaga leirami baba ai saluhige chaluro phajna saluko nangi hanagi gari duga sap manaba ma purabani ngasa ayuk nganta ipana
Asi harga gari ki so du pirei. Arvin so du laude. Baba, yani driver ka toroga satke. Ratan sumasa ki wakhalbu khanglabada themboy kariboy here. Sana, isana asum hana gyan tarak pasida ipana kanabu thazagani. Ipa gidi isana helibani. Thoyne hena darkar leirudaba maramda miyoi amabu sizinabadi phate sana. Driver do atopada oina sizinase. School kabada thindok thinjin tawdo ipana su kya pamden he. Arvin mangak tu tapna nom laga so du lawi. Adudi baba ai so mu chesaru khige. Chaloro. Ipagi sana. Isada kari haina wapum asibu tamgani. Tamdabasu yaro. Nokmi tawjaba. Sagtam ado. Mikup tu na aroy boy kibasu yay. Isagi Meenokto. Mami samhan gadawre. Kongpam ama. Kongtang makak soybada. Punsi ama bapukmang magleko. Tapna mamay lisilak tu na imong lom da sanglak le eratando. School hek yobaga get tamarup aniduna ngai daga lerami. Risina. La one sat nga sai dagi ngai rabane. Adune adug yamna moli du bukari ginoba. Ya da tawrine bhai. Ahum do school manungda sanglak le. Satna hana ge dumna no kheduna wari sanari. Party surabanina horen de amadu hoba yarene. As ngai khoda. Ama sinaba phagat pada ngai ri nang sinaba pen basuk ngai hek nai da brakhang de. Bhai. Ekoi amuk hana nisa sargumsi. Aidi adukumba mata tawraroi haina khale. Kaino haishibo. Narabadu da hidak zabadaga soikrabra banangko. Bhai. Nisa ki kana basibu karino. Ihei tamliba matik su sadri bai khoina. Masida laisu basi faribra. Kupna munna yengba matamda hiram amatada nisagi kana basi phanglibro. Adu oiragadi aikoina masibu sijinnabagi kana famse karida leribagi bhai. Anidu munna tari amuk pulap chatpa hore. Arvin na makha tare. Samas asigi khunai asigi yeknaba oiriba nisa ase aikoi thadoklasi bhai. Imung manungi ima ipagi pumnamaki mayuktani nisa haibase. Aikoi punna ngasidagidi nisa ase thadoklasi. Mamanaba anidisu hoi haibigi maongda ingit tawrei. Asumna punna classroom da hek changlakpaga Jasmine hoide hanana leramle. Arvin haipete Jasmine family badonda yenglui adubu fat onthorai. Nimit mari nimuk school karaktraba uba phangludraba Arvin na ngasi yamna masa tanana school amuk karakpadu ubada Jasmine su kitang di haraujai. Chinbal da nokphet tawraga Arvin bu mityengduna tanari. Nupa ahum do pulap changsillaga khwai last bench da phami. Moigi bench tu ki hek mamang da famliba friend amana Arvin da onsillaga harai. Bhai, kaidore nahan kai school laktrabade. Hakchang ngamudre bhai. Aikoi su khalleba. Ado kari oina ngamudabano bhai. Haujiti pharaba natro. Sum pheparoi kari oi tawbanida. Puradi phatri bhai. Sor honbagumba se kitang wai. Hidak to phajana chatho aduga dum phajarakanida. Sanariba wari idu Jasmine sutarami. Room amata da punna phambani. Adugi sumathakta sanariba wari idu tapna su sanade. Arvin na famliba bench tuna boys ki fifth bench ni. Aduga Jasmine hoina famliba duna girls ki third bench ni. Masangam ludre harak paduda Jasmine du nungai tabagira karigino khangde maithong da kitang maksin bagumba ma phorai. Kari oinano haiba wahang asimasu hangningba poglei. Wari sananingbagi ihul adusu hingalei. Arvin lomda laithoklaga yenglakpara haina yenglubani. Adobo Arvin di nokmi ba maithongda mahaki roommate singduga wari sanaraga leibudu urui. Mara leirabi amagum karisu haiba ngamdana amuk tumina magi tawfam thokpudu tawraga leikre Jasmine. Ngaihak leiraga oja sanglei class mathang tawba hongnakre. Break ki matamni Risiga jakim gana kari khara saru si haina hawi adobo
Arvindi thoktre. Mathanta tuminna phamlaga desk mathakta ngatharaga mamituna manglomda yenglaga damak lei. Jasmine hoisu table mathakta boy ama hangdoklaga mimi khara kangla khara haidoklaga chari ahumdu. Tanjaduda abungsu makutta notebook ama pairaga changlai aduga Jasmine dapi. Se sinmalore. Nangi submit tawbada aigi sukra yawkro haraga up tawrabani sign tawbalorabani yengu. Asi haraga nuklami mahakna nokpudu uraga Jasmine di hainadaba yengningdaba phorai adubu mas noklaga thank you adudi abung asapos aslao yare da roji noy dum charo ai chaning ma pokteba chawose ekhoina saraka nangna yengbodo nungaiteba Jasmine makna adum na harakpaduda abung mamangi bench to the famtharaka amai maning onthoklaga amuktang lawrga hui abung nangdi larika hibanina nungaijaram nine aikhoidi lariki wase kokda suchang changdi tuep loibaga yum pan khadawni adune ibani gi wakhalche chap ek manari hojik phawgi kripa asi hairaga maridu wawanu e arbindi hoini maini su haide tumina dum ngasai leikiba mawong dudagi lengdana lei adubu tawnariba sing adure loinamak ui khangi abung arbindo onsilaga hairei Arvin nangdi nahal khela kusu ude kedorre mayamdo pulap oina Arvinda amuk onthok laga yenglei Jasmine su yauri Arvin ngatharaga leirambadu hagotlaga ingna noklaga haksang kharanga mudre bhai Rojina amuk phathatlaga makha samtharei kari oina no Arvin sum fever khara tawbanida Jasmine su hangningbani adubu hangbangamdre phanakanna wari sage khanna hotnai adubu Jinbal luka to uhaiba ngamjri. Ado bhai practical notebook ti silabro nangbo. Sindriye siladawni. Hoi bhai FA1 exam su kuch laktrabani. Arvin mamito amuk phoba Jasmine de yengde mahaka wari sanariba abungda khaktani yengliba. Jasmine taplapna Roji ki manakong mayada karinoma murum hairi. Roji su mangaktu haipet nomlaga mamaidu lekhoktuna. Arvin Haksang do thuna pharo ado nangna notebook siningasu adum hairo ko khoida hoi hairake amuk tumina lei hanaga sukman manadre mahaki maongdu uthorakpa maongduna aduma khangli abungsu hagotlaga thokre Arvin su hanagi maongduda desk tanga tharga adumak lekre School suti thabaga Arvin lambi haidoktabida mayum lomda damak lai Jasmine su ngasai makai Arvin na tawriba maungdu uraga mahak karino Arvin na khalibasi haibasi mahaksu masamak phawba khangba ngamjade adubu mahak gyan tarakpasida kharam khaidi haraujabadi phawsai nungsiba haibasinabu tasengba oirabadi phatre khanglaba mahakbu kauthokpadi sungam ngamde machinda tathi ngangthoklabasu nungsiganu khanganu haibasi sungam hekngamde Rojina kaino nangna ngasai Arvinda aibu thaoina lariki maramdaga hangalibaduna Jasmine khumde tumina dumak chatli nangi sebu mangonda hopka jariraba ibe ma adumna kadi tawrakanu he ma se yam ngausinne nahal ta su ozana tawridu udro churup tha magi Jasmine ikaiduna luna tinaba mamanabi singduda phawba lotpani haidoktabani mahakna propose tori haibisi adugi natehe naroi haibaduda sumateng tawbibana phabra khanba notebook waibabu kari khaningai lege ho aduboba masana waige faw hairatna nangna tawri duboba as hoise pharese ado hayengdi Sunday oiramni koiba chatlusira nimidang oiramda yaine sathoktabu su kuide kadai se no adudi khangde amade hekti yai tawbutabu sum wakhalse ingba yaba mafamda oina chase adudi eco park ta oina phamlusiro ha adusu yaine hoi aduda oina chase ado Jasmine nangonda abungna ngaujai haibasidi nang yaningbra hoine aisu madu khaline magi miting na yengse kainoma itau taweba wasoi nganganu tumine salo ai karimta khangde khangoi nangde dugumba mata ado karigumba sat ka hajile khalasine nangbu yadori braba
Asi hairaga Roji da misi haifet khachalaga Kripana ingitawi. Rojina hairak pabudi soidrabane. Aigi mile. Jasmi wahaidu haiduk luraga amuk karino khalaklaga mamanabi ani duda phat yengi. Kana Jasmi tasinade gam adum mang da satkhali Kripana asuk luna tinaraga adu phawba nahandagi walot pa. Mathong khangdaba nungsiba. Oiraroidaba nungsiba. Panthonggi mami uba phangdraba nungsiba. Thamoi magi marol suna lonthokpa ngamdraba nungsiba ama. Hairak liba wa aduda nupi ani du tingak yengnei kanano hainasu mabukta khali. Makoigi gari khampham parking du yorakpana wari adusu leple hangninglabasu madagi matam leitre. Jasmina fare hayeng thingrase. Asi hainaraga gari tonglaga mayum da hanakre. Ngasi asi Sunday numit ni Roji, Kripa, Jasmi ahum dupuna gari ama tonglaga koithokpa lai. Jasmi di wakal pothagi khanna thawoina laklibani. Rojina as mafam sidi phajai he. Kripana phajabane yamna ingsu inge. Jasmi achikpa machi amada phamlaga lei mamanabi ani duda yenglaga. Rojina magi phone do puthoklaga photo khara pangkapta kapi selfie bu tobo video bu nambawo.